State amadi central government na Manipur asi thugai na hanjin honar labaso Manipur gi apun bagi saktam kaiba pamdaba singna amata oina lepmina dona Manipur kansi haina MPCC gi treasurer Thoksom Lokeshwar na phongdokhre Indian National Congress ki chama kunthra mapan suba mapok kumon thauram ngasi Manipur Pradesh Congress Committee na sinduna Imphal gi Congress bhavan ta pangthokkiba thoram amada mahakna wafam asi phongdokkibani mahana makhata na high secularism haibasi India da leriba citizens sing aikoi amatani haiba wakhalon amadi hingsa pamdaba Congress ki ideology asi gi dama Congress tungsidana party asida yaukibane adobo Manipur da hana leramba tangdu leitaba fibam ado hojikti mangkhre punamak asi oiduna so anoba chahi 2024 na lakpada hojik thokliba hingsa gi thawdo kaya asi loikiduna hingsa yaudaba tangdu leitaba Manipur ma hanjelapa oirasanu tanja asida ekoi isani isabu karino haiba wakal khanba matam yorakle Manipur gi saktam thogaina ba madi maitai furup asibo mutatna ba paliba lengha asina hotnaba haibasi laibak thibani asigomba thawong asi lengha asina tawiganu Manipur amadi India government na Manipur asi thugaina ba silaklabasu isorna amadi Manipur gi apun bagi saktam kaiba pamdaba singna amata oina lebinaraga hana leramba tangdu leitaba ingtappa Manipur adu hanjelakpa oirasanu lonana lebak amagi furup ama natraga amada sokpa yaba wafam sing social media da thakaliba sing asi anoba chahina lakpada lepkiba oirasanu haiki thauram adu da MPCC ki working president ki S Devabrata Singh vice president Vidyapati Senjam general secretary P Sharat amadi party asigi tongan bathomi singna saruk yakibaga loinana thauram gi mangoinana party gi firal chingkhatke Leriba jati punamakse we are all amakaktani habi wakhal secularism da yamna thajaba violence da thajadaba violence pamdaba aduga mi se phattaman laman chingbe wakan khandaba minungsi jawba aduga India gi damaktan haiduna thawai ka thosu yare ko haina khanba party mo orimdagi ai samaksina panjabati 1991 dagi ai damak huji phawda ai yawjabani aduga ngasidi Indian National Congress ki pamjaba non violence aduga secularism da thajaba koi punabak India ji jati amakata leiba natamnina khanja wakhalondo ngasi ai isori mafamda amasung praja miyam mafamda aina hajening ngase Manipur da hojik thoiba ngasai gi wara matangdu leitadraba matam amagi Manipur do lakadwa sahi 2024 January tha hek hawalakpa mikup tudagi ayingba santi laiba amaga thadanarandaba nungsinarandaba do madu purak biduna ngasagi yam ingba akhoi punama aigi jati isana kanjagadaba migi jati masa masai kanjagadaba wakhalondo amaga isagi culture isagi tradition ngana zaminana nanabina haiduna isori mhundai thaunijari aduga masida hawgik laidiba sarkar sina tha tare nipan helaba phawada miyam nami pahanba poise kun ba ngamdaba se khwaidagi laibak thiba ai sage tarptagi Congress party tarptagi ai totally condemn tawjari